ngasi video si taraga nangi pusi khanghodana hongdokbadi oiroi adu nangi wakhaldi soidana hongdokani maramdi ngasi video si lairaba mateng leitaba pusi gi awa sing mayoknariba nupi amagi pusi warini warisi pusida kanagi mateng yaudana pusi gi awa sing mayoknariba mi khuding makini karigumba nangna khallabadi aigi laibagi yamna thi aigi mateng leite ai thomtani si karigino haiba wahangsing nonda phawrabadi ngasi video sina nangi wahang pakhum pumba pigani video sina nangona khan gani awa sing nangi yakna banate awa sing nangbo akanba ma semli nangna khangani ai punsida oiriba singsi aibu manghan bagi nate aibu chakhotan bagi oiribani nangna khangani mateng leitaba ai isana tawba ngamba hawatpa ngambagi oiribani video sina khangan gani nangi ngasi oiriba punsina nangi tunggi punsi kari oirkani haiba takte nangi punsi nangna wakhal karamna khalli haibana nangi lakada pusida kari oigani haiba tai khangani nangna khalamgani aina khalli basingsi aina karamna phangani wahang singji pakhum ngasi video sina pigani oibe ai ngasi video sida nangna nangbu uba nangna khanba ai hoi sidi aigi punsida su oi oirambe ai nangi punsida su nangbu khangnaba honaba kana su leitaba adubu ningsingo nangna nangi awawa singdagi kana su nangbu kanba lakloi khanglakpa matamdagi nangi warigi hero nangna oigani ngasi video si sumnadagi video wari nate si nangbu hongdokpagini ngasi video si pukning changna taw nangna atopa khanaba pamde adu khanaba mathau tai pamda awawa sing laning da basulai warning ama sulakide kari maram gino su khangdana usida awawa khangodana thengnei nupi macha ama khakni maki mapa leite mama asonbi amaga loinana makoi ni gi pusi wana leli pusina makpu hanjin singnari mak ayukta school chattingai mangda mama asonbi mateng tawdabasu yade sigumba punsisi mangna pamna hingbanate adu pamdrabasu punsisi u mangna thadokpa yade punsi awa matangsida magna ai ngammaroi magna khande maki mama hakchang ngamdaba matamda mak kappangi wakumda mamagi wakhal thawatpagi damak mamagi mangda mak kaplamde adu punomaksi magna khangi numidang mama tongkhara matungda mak dari mapala phamlaga nothapta thabulbu yengi maki wakhalda wahang kaya thoi maki wakhalda tholiba wahang singsina mapu asonbi ama oina pusi lehlan bangamlamde magna khangi ai ngammaroi natraga ai sontharabadi ai ma kari oini wahang sina makpu akanbi akhangkanbi thauna phabi ama ohenki atoba mamana bisingna wakhal khallingaida magna pusi awa basing mayok naraga pusi hingba tamli atopna wa leithoklingaida mak thabak suri misaga dugi ngakpinaba mateng leitaba misaga dugi mateng masana tawi sigo mitana pusida ngamoi khan bathabapu atopna tawba ngamda thawbu mangna tawraga yahali pusida awaba yang phangni mahai pusi asemo masak khangba ngami asumna nupi aduna mamagi khanjaba manglanbo asengbo hali pusina nangbu singnagani nongma natraga nongma pusina nangbu maki nunghaiba side adu tamak utloi awa matamsu lakani awaba lakpa matamda ai ngammaroi kedonongda khatngano asengba tabda khara wani khani adu asengba nongma natraga nongma nangi ai mangda soidana lepkani ngasi video si mi kharana yengdi nangi pusida punamakdagi awa matang haibado nangna thengnari akiba anaba cinta tawba kok sabasi phaginate si pombasi aseng wangatani wangdi nang awa matang sida kari tawi haibanate wahangdi nang awa singsi mangda nang karamna lepli sini akiba pokpa nangi pattaba oyanbagi nate akibagi mangda nangna ai ngamaroi khanbasi nangi asoibani nangna nasamuta khanba nataga haijaba wahi matungina khalliba wakhali matungina nang tapna oiri pattaba khalagana pattaba oiri kariguma nangna ai ngamloi ai ware ai honaba pumba amangba punawa mangle khalabadi nang nasamakna nang nasamaki maithibagi lambi nasamangna semjaba oi nangi manungdagi wakhaldagi makhon thorakpa matamda punamak loire ai ngamaroi nangna nasamakta hajaba mathau tagani hauji watli loitri wakhalna hairakani si aina ohenba ngamloi ai itiknate nangna nasamaki wakhaldagi hayo mathau tagani ai amuka hana hotlakigani ai amuka hana hotkani maramdi mai pakpa turaga muhanna hawganaba honadaba duna mai pakpa oikide mai pakpa turaga mo hawganaba honabagi wakhal thamba ai amuk hawatpa ngamgani khanba mina mai pakpa mi oiki maithibu punsida hanjin lakani si ahanba maithiba nate adu nangna amuka hana hawatpa ngamgani kharakpa matamdagi nang hanadagi hena kanba mi ama oiragi ningsingo awa maithiba ana phawba
wakal sondaba si matam pumbagi oina leite si amuk lakpa amuk chatkiba punsi thawong amani kariguma nangna ai ngamloi haiba wakal thadokpa numittagi nangna punsi asema masak khangba horakani punsina nangbu inthanaba hotnarba matamda nangna nasamakta hayo ai loidri si ai horamdaini hoi chummi mi khudingwaki laibak poklakpadagi phate kana amagi laibakta sel lairik afaba mama apa awat apa leitaba haibada oi mi amana poklakpadagi awaba khudong chadaba mateng yaudaba lamdingnaba leitana phangnei adu orasu animakta hai khonaba thadokano aduga mai pakpa mi ama oyo miga manana chatpa ngamdrabadi mai paktaba midu misingna mamal thamde si chumlibra asumna tofam thokra paukhum chumde tofam thokte adubu simak asengba haibaduni punsi mi khudingmakta manana khudong chaba bide kana amana sak phajai kana amana sakthi sak phajaba miduna mina hena pamne sak thiba miduna mina pamnade adu asengba problem karino problem nangi egi wakaldani achumba lambi karino takpinaba leitabana aikhoi awabada hingnibani aikhoi yamna achauba isamukta alanba ama tawi kari tawi aikhoi atobaga changdone aikhoi atobugi punsibu yengi kalakpapoi atobugi mai pakpa atobugi punsi kuhing atobugi talakpa phanglakpa tawjamal mahi aduga isamukta yenglaga aikhoi isamukta wanghangi aingonda kari lei wangdi aikhoi na kaidonongda kallude ma kari aingodagi mangda leiribano oiramba yai mangda khudong chaw pumba leiba adu khudong chawdu nangonda leitaba leiramdaba simak chumdaba wael karibu kawi mi amana hotnaba yaudana laina phangba haibudi sel afaba missing afaba hom khudong chaba sina mi amagi punside tonganba ama oeli adu ningsinggadaba wa amana mi khudingmaki nakta khudong chadaba lei hoi nangonda su si lei oibe nang lairana polei adu nangonda kariguma ama tawbagi mai chai oibe nangbu kanana su mateng pangbinaba leite adu warbasu nangna nasamupu mayamdagi ahenba akanba ninghannadaba akhang kanbi ama semle oibe nangi kokta potlum kaya ama thangatle nangi na thodang mayamdagi hena nangondana lagle maramsina nang atoptagi nangna hena wakal khanba punsigi awaba nungaiba lakpa matamda nangna kari tawani haiba khangle nangna nasamupu natraga nangi khudong chaba leite haiba gumba nangna nasamupu sontha hangadaba wasingsina nangi punamaktagi achawa pangal oibagi maram oyapasu yai nangonda khudong chaba watpana maram oiraga nang mai pakpagi maram oigadaba powerful oiba wa khara number 1 nang lairana poklai adu nangi manungda karigumba ma tawningbagi maidu inakhonba mida leite haibadi atopagi manakta hanadagi punamak watana ready da lei adu nangdi apikpa achawa pot khudingmaki nangna hotnaba awawa mayoknaba tai sina maram oiraga nang kanana su thingmangam loidaba mi ama oiri nangna kari tawani nungtigi nangna kiba thaba ama soidana taw haibadi miga wari sunaba anuba skill ama tamgadabani number 2 da nangonda mateng pambina kanasu leite maramsina nang nasamukta thajaba hei haibadi nangonda takpinaba kanasu leitrabadi nang nasana achumba lambi thije sima nangi lakhdaba punsigi kutlaini nangna kari tawani ngasidagi nang nasagi ware nasana lepo achauba pikpa awawa nuwaitaba matamda number 3 da nang yangna awabasing thengnare maramsina nang yangna akanba mi ama oire haibadi piklingaidagi awabasing thengnarakpa mina punsida kari tawfam thoi haiba yangna khangi nangna kari tawani awawa khudingmakpu oja ama oina khallu complain tawbagi mafamda solution puraknabata khallu number 4 nangonda khudong chadabasing leite maramsina nangna nasana lambi puthokchaba ngambagi losing lei nangna kari tawani nangonda paisa leite maramsina nangna sel nasana tanbagi thauna thammi nangna kari tawani nangi punamaktagi achauba wa leithokpa thabaksingbu khangu aduga wa leithokliba thabak adubu soidana taw oibe yai tumbadagi hagodingdaba hakjang sail tawningdaba number 5 nangna mayamdagi hena maithiba phangnei maramsina nang mai pakpu phangba ngamgani hanjina onthaba mi makpu nampuda inthanaba honarbasu makpu inthaba ngamde number 6 kananasu nangonda takpinaba leite maramsina nang nasana nasamuku takpa yai haibadi masana masamakta wa tanaba haiba mi mingchatpa mi oi nangna kari tawani nangna khalakpa matamda ai ngamloi nangna nasamakta hayo ai ngamgani ngamloi nasamakta kaidonungda haigano number 7 atopana nangonda thajade maramsina nang atopada utpagi ai tawba ngammi haibagi maram lei nangonda atopana nang ngamloi hai wai simangna nangbu pangal hapi nangna kari tawani wa yamna ngangano thabak yamna taw nangi matang matam nangbu thingba lakona te
ꯁꯤꯅ ꯅꯪꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯝ ꯑꯣꯏꯕ ꯌꯥꯏ꯫